ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯔꯪ ꯃꯅꯨꯡꯒꯤ ꯇꯣꯜꯂꯕ ꯖꯤꯕ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯏꯕꯅ ꯁꯔꯠꯆꯟꯗ꯭ꯔ ꯅꯣꯡꯊꯣꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯗꯨꯔꯒꯥ ꯄ꯭ꯔꯁꯥꯗ ꯙꯔꯃ ꯄ꯭ꯔꯁꯥꯗ ꯑꯦꯛꯀꯣ ꯗꯤꯗꯤ ꯑꯦꯛꯀꯣꯒꯤ ꯃꯄꯨ ꯀꯥꯂꯤ ꯄ꯭ꯔꯁꯥꯗꯅ ꯃꯥꯒꯤ ꯅꯧꯅ ꯁꯥꯖꯕ ꯂꯨꯄꯥ ꯀꯣꯔ ꯀꯌꯥ ꯆꯪꯕ ꯄꯣꯊꯥꯐꯝ ꯀꯥ, ꯇꯨꯝꯐꯝ ꯀꯥ ꯑꯃꯁꯨꯡ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯀꯥ ꯄꯨꯟꯅ ꯀꯥ 4 ꯌꯥꯎꯕ, ꯃꯗꯨꯁꯨ ꯑꯌꯥꯝꯕꯅ ꯒꯟꯄꯨꯞ ꯑꯣꯏꯕ 6 ꯁꯨꯕ ꯃꯊꯣꯟꯒꯤ ꯁꯪꯂꯦꯟ ꯑꯃ ꯄꯥꯁꯨꯗꯥꯔ ꯇꯧꯕꯤꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯪꯅꯗꯨꯅ ꯇꯤꯟꯅꯗꯨꯅ ꯃꯒꯨꯟ ꯈꯪꯂꯕ ꯑꯁꯦꯡꯕ ꯕ꯭ꯔꯥꯍꯃꯟ ꯃꯆꯥ ꯄꯟꯗꯤꯠ ꯃꯅꯣꯍꯔꯃꯌꯨꯝ ꯒꯣꯄꯥꯜ ꯀ꯭ꯔꯤꯁꯅ ꯗꯥꯁ ꯁꯔꯃ ꯁꯥꯇ꯭ꯔꯖꯤꯕꯨ ꯂꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯨꯕꯗꯒꯤ ꯄꯟꯗꯤꯠꯖꯤ ꯑꯁꯤ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯀꯨꯏꯅ ꯁꯪꯁꯀ꯭ꯔꯤꯇꯤ ꯑꯩꯙꯄꯛ ꯑꯣꯏꯔꯛꯂꯕ ꯑꯍꯟ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯏꯁꯝ ꯁꯝꯅ ꯄꯟꯗꯤꯠꯖꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯁꯛꯈꯪꯅꯩ꯫ ꯃꯥꯒꯤ ꯌꯨꯝꯅꯥꯛ ꯃꯃꯤꯡꯅꯆꯤꯡꯕꯁꯤ ꯁꯥꯡꯃꯜꯂꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯅꯤꯡꯁꯤꯡꯅꯗꯦ ꯄꯟꯅꯗꯦ꯫ ꯁꯥꯇ꯭ꯔꯖꯤ ꯄꯟꯗꯤꯠꯖꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯁꯍꯔ ꯑꯁꯤꯗ ꯃꯥꯕꯨ ꯅꯠꯇꯅ ꯀꯅꯥꯕꯨ ꯈꯪꯅꯗꯦ꯫ ꯄꯟꯗꯤꯠꯖꯤ ꯑꯁꯤ ꯄꯟꯗꯤꯠ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯍꯥꯖꯣꯟꯖꯤ ꯑꯃꯁꯨ ꯑꯣꯏꯖꯔꯛꯂꯕ ꯌꯥꯝꯅ ꯀꯨꯏꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯔꯩ ꯀꯥꯏꯗ ꯑꯊꯨ ꯑꯀꯥꯏ ꯁꯦꯟꯐꯝ ꯑꯃꯇꯪꯒꯤ ꯈꯟꯅꯔꯛꯄꯗ ꯄꯟꯗꯤꯠꯖꯤ ꯁꯥꯇ꯭ꯔꯖꯤꯒꯤ ꯃꯃꯤꯡ ꯄꯟꯅꯗꯕ ꯑꯇꯥꯡꯕꯅꯤ꯫ ꯁꯦꯟꯐꯝ ꯄꯤꯛꯄ ꯆꯥꯎꯕ, ꯌꯥꯝꯕ ꯌꯥꯝꯗꯕ, ꯅꯨꯃꯤꯠ ꯊꯕꯥꯟ, ꯐꯕ ꯐꯠꯇꯕ, ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ, ꯇꯠꯅꯕ ꯇꯠꯅꯗꯕ, ꯅꯨꯃꯤꯠ ꯃꯇꯝ ꯄꯨꯡꯐꯝ ꯈꯦꯕꯝ ꯊꯤꯔꯨꯕꯒꯤ ꯊꯣꯏꯅ ꯃꯊꯧ ꯇꯥꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯥꯅ ꯇꯣꯏꯅ ꯍꯥꯏꯕ ꯃꯥꯟ ꯀꯌꯥꯅꯣ ꯃꯥꯟ ꯐꯔꯒ ꯂꯣꯏꯔꯦ꯫ ꯃꯥꯟꯕꯨ ꯐꯠꯇ꯭ꯔꯕ ꯂꯥꯜ ꯄꯩꯁꯥ ꯅꯍꯤ, ꯃꯥꯟꯕꯨ ꯐꯔꯕ ꯆꯤꯟꯇꯥ ꯅꯍꯤ꯫ ꯁꯦꯜ ꯄꯨꯕ ꯂꯥꯛꯄ ꯃꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯆꯍꯤ ꯌꯥꯝꯂꯛꯂꯕ ꯄꯟꯗꯤꯠꯖꯤꯅ ꯃꯥꯒꯤ ꯄꯋꯥꯔ ꯀꯜꯂꯕ ꯅꯥꯇꯣꯟ ꯃꯇꯣꯟꯗ ꯅꯥꯟꯊꯈ꯭ꯔꯒꯗꯕꯒꯨꯝ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯅꯣꯛ ꯃꯊꯛꯇꯒꯤ ꯍꯨꯠꯇꯨꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯅ ꯃꯤꯗꯨꯒꯤ ꯊꯃꯣꯏ ꯐꯥꯎꯅ ꯎꯕ ꯉꯝꯃꯤ꯫ ꯆꯤꯈꯥ ꯆꯥꯎꯅ ꯈꯥꯛꯏ, ꯃꯕꯨꯛ ꯀꯪꯊ꯭ꯔꯣꯛ ꯀꯪꯏ, ꯃꯇꯨꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯃꯤ, ꯋꯥꯎꯅ ꯃꯨꯏ, ꯑꯁꯦꯡꯕ ꯕ꯭ꯔꯥꯍꯃꯟ ꯃꯆꯥꯅꯤ ꯍꯥꯏꯅꯩ ꯄꯟꯗꯤꯠꯖꯤꯕꯨ ꯃꯤꯌꯥꯝꯅ꯫ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯌꯥꯝꯅ ꯋꯥꯅ ꯅꯪꯅ ꯍꯧꯔꯛꯂꯕꯁꯨ ꯄꯟꯗꯤꯠꯖꯤꯅ ꯑꯣꯖꯥ ꯑꯁꯨꯝ ꯑꯣꯏꯔꯛꯄꯗꯒꯤ ꯀꯥꯂꯤ ꯄ꯭ꯔꯁꯥꯗꯖꯤꯒꯤ ꯃꯆꯥꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯕꯨꯛꯆꯦꯜ ꯇꯤꯡꯕ ꯑꯋꯥꯕ ꯑꯅꯪꯕ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯥꯂꯤ ꯄ꯭ꯔꯁꯥꯗꯖꯤꯅ ꯃꯥꯅꯗꯤ ꯑꯁꯝꯕꯤꯗ ꯕꯥꯕꯨꯖꯤ ꯍꯥꯏꯅ ꯀꯥꯂꯤ ꯄ꯭ꯔꯁꯥꯗꯖꯤꯕꯨ ꯃꯤꯡꯒꯧꯏ, ꯃꯉꯣꯟꯗ ꯑꯐꯕ ꯀꯔꯕꯥꯔ ꯑꯃ ꯁꯤꯟꯅꯕꯤꯈꯤ꯫ ꯀꯔꯕꯥꯔ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯕꯥꯕꯨꯖꯤꯒꯤ ꯁꯤꯖꯤꯟꯅꯕ ꯉꯝꯗꯅ ꯄꯩꯔꯤꯕ ꯀꯣꯛꯐꯥꯏ ꯆꯨꯖꯥꯛ ꯀꯥꯔꯛꯂꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯁꯦꯟꯗꯣꯏ ꯀꯥꯔꯛꯅꯕ ꯍꯣꯠꯅꯕꯤꯕꯅꯤ꯫ ꯕꯥꯕꯨꯖꯤꯅ ꯄꯟꯗꯤꯠꯖꯤꯗ ꯍꯥꯏꯈꯤꯕ ꯍꯥꯏꯕꯕꯨ "ꯑꯩꯒꯤꯗꯤ ꯊꯥꯗ 100ꯗ 3, ꯑꯇꯩꯗꯤ ꯅꯪꯒꯤ꯫ ꯑꯩꯒꯤ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯃꯥꯡꯕ ꯅꯪꯒꯤ ꯗꯥꯏꯇ"꯫ ꯄꯟꯗꯤꯠꯖꯤꯅ ꯑꯐꯕ ꯃꯥꯟꯒ ꯂꯣꯏꯅꯅ 6 ꯀꯥꯕꯤꯗ ꯁꯥꯟꯅꯩ꯫ ꯆꯍꯤ ꯈꯔꯒꯤ ꯃꯅꯨꯡꯗ ꯄꯟꯗꯤꯠꯖꯤ ꯃꯅꯤꯟ ꯅꯥꯏꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯤꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯛꯏ꯫ ꯂꯥꯏꯔꯧꯈ꯭ꯔꯕ ꯕ꯭ꯔꯥꯍꯃꯟ ꯃꯆꯥ ꯑꯁꯤꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯉꯁꯤꯗꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯒꯤ ꯃꯁꯥꯒꯤ ꯅꯤꯌꯝꯗꯤ ꯆꯦꯛꯁꯤꯟꯅ ꯉꯥꯛꯆꯕ ꯕ꯭ꯔꯥꯍꯃꯟ ꯃꯆꯥꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯁꯨ ꯃꯥꯒꯤ ꯕꯥꯕꯨꯖꯤꯅ ꯃꯥꯕꯨ ꯊꯥꯖꯅ ꯇꯧꯕꯤꯔꯤ꯫ ꯕꯥꯕꯨꯖꯤꯒꯤ ꯑꯋꯥꯠꯄ ꯀꯔꯤꯕꯨ ꯂꯩꯔꯤꯕ? ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯍꯩ ꯌꯥꯟꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯄꯟꯗꯤꯠꯖꯤꯅꯁꯨ ꯃꯥꯕꯨ ꯂꯨꯅ ꯈꯟꯖꯕꯅꯤ꯫ ꯆꯥꯎꯔꯕ ꯃꯊꯣꯟ 6ꯀꯤ ꯗꯨꯀꯥꯟꯒ ꯀꯣꯟꯅꯕ ꯌꯨꯝ ꯑꯃ ꯇꯥꯡꯂꯕ ꯁꯍꯔ ꯑꯁꯤꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯃꯉꯥꯟ ꯇꯥꯅ ꯃꯐꯝ ꯆꯥꯅ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯁꯤꯇꯅꯁꯨ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯆꯍꯤ ꯀꯌꯥ ꯀꯌꯥ ꯐꯝꯗꯨꯅ ꯊꯥꯛꯄ ꯀꯣꯟꯅꯔꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯄꯥꯟꯒꯤ ꯁꯍꯔ ꯈꯔꯗꯁꯨ ꯃꯥꯒꯤ ꯃꯁꯥꯒꯤ ꯆꯥꯎꯔꯕ ꯗꯨꯀꯥꯟ ꯂꯩ ꯍꯥꯏꯅ ꯇꯥꯔꯤ꯫ ꯑꯆꯧ ꯑꯆꯧꯕ ꯕꯦꯡꯛꯁꯤꯡꯗ ꯆꯥꯎꯔꯕ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯂꯩꯔꯤ꯫ ꯂꯂꯣꯟ ꯄꯣꯠꯀꯤ ꯒꯣꯗꯥꯎꯟꯗ ꯄꯣꯠꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯄꯩꯗꯨꯅ ꯂꯩꯔꯤ꯫ ꯄꯣꯠꯀꯤ ꯃꯃꯜ ꯑꯃꯨꯛ ꯀꯥꯈꯠꯂꯛꯄꯗ ꯀ꯭ꯔꯣꯔꯅ ꯈꯨꯖꯤꯡ ꯑꯣꯏꯗꯨꯅ ꯁꯦꯟꯗꯣꯡ ꯐꯪꯏ꯫ ꯃꯁꯛ ꯅꯥꯏꯔꯕ ꯀꯝꯄꯅꯤꯁꯤꯡꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛꯀꯤ ꯑꯦꯖꯦꯟꯁꯤ ꯃꯥꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯥꯅ ꯇꯠꯇꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯄꯟꯗꯤꯠꯖꯤꯅ ꯍꯦꯛ ꯍꯦꯛ ꯅꯤꯡꯁꯤꯡꯂꯤ꯫ "ꯄꯟꯗꯤꯠꯖꯤ, ꯑꯩꯈꯣꯏꯅ ꯁꯦꯜꯕꯨ ꯄꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯨꯕ ꯑꯄꯪꯕꯒꯤ ꯋꯥꯈꯜꯅꯤ꯫
Mana chandiba nungsibiba matamda inakta lakmi mana bantara oina lengdan leiraba matamduda selna inakta tungani. Natrabadi aina lak ama tananabu honaringai lak tara chatkinaba mana soina silakani. Hoi miyoibana honajaban kharadi phangani. Thoidok hendokpa haibadudi lakmi ima ibemagi thaujan natradi khak oiraroi. Adunara mana ngasi jagat ki lai koti kunthawam doibu khumjillaga irat puja tawriba Bhagavan pelannaba kali pujada jibabu hingsa tawriba Bhagavanabu pelannaba kali pujada jibabu hingsa tawriba Kamaikha mandida toina chatuna hameng bali kaliba Bhagavanabu pamlabadi aina isa phawba singadana magi mafamda balidan takthokpa ngangani kayada senglaba isor bhaktano kaya akiba leitana magi layengdagi haidokpa ngamlibano adubu thajabadi ngamde hameng amabu khunu amabu jiba amabu hekta bali kaduna angangba ina free kamlakpa jibaduna makhong makhut pring chongduna kap chingduna wana lanna honabadu yenglaga babujigi thamoida maithongda mamon nokpa ngamlabasu maduna mamakki macha oirabada mamon nokpa ngamlongani haibadumadi khak thajaba ngamde babuji nomong ka khalakle ngasai makai magi nauna sagatliba taruk suba mathongi rangpang mayam mit kuptana yenglamliba panditjina gari gi pungja katada yenglaga hairai babuji pungphang khebam sare haunaba tawrasi makhoi ani pujagi pochai pumba putoktuna sak sole asengba gangajalda tulsi pata thaduna cheng thuiding tingthau maton singba thadara senglaba gangajalna mafang khuding khik-khikna pasuda tawba laknari ka amadagi ka amada mathang lansilai panditji manglaibakta pusinbagum thoi babujina chui tek namla duna angakpa aron athup ka kayagi thongjawsing hangdoktuna changminai pumnamak chakotpa matangi electronic automatic door shutter kolasiban gate na singba pali thongla phaklang khangdaba kaya su yauri mathakla makhara kumli bra kari bra sukhang khangdaba kaya su yauri panditji sak soli gangajan khikpagi aroi balaitri adubu khwaiding ngaklibadi sariba mathon asi ka ahum mari tani haina babujina di hai pasuda tawriba kadi phana yamakle panditji nasu hange khana hangbadi ngamdri kona ingna loiraga hange khalle aroibu oina babujina panditjibu ka amada pusili karino asidi panditji ungak ngai mapung da thuk lawba mapolai akiba amasu phawi madu hek urubada panditji hangoya polakle machinda thiramba silok mantra lekhre kiraba sakpham golena masa pumba pungpang pangsilakpagum chap leptuna yengduna lei ka aduda chawraba sarang ama lei mamal yamlaba istingi pochaina kungna seksina challi sarang adu miyoibana mamangna khak ukhidriba mawongda design tawduna challi achauba globe amagum ui aduga madu lenganba lehenba yananaba mawongda su semi pi kaston basu yai punamak computer gi switch dashboard kumba amana control tawi globe manba sarang adugi mafang kuding mi changba yaba thong pali lonsin chiba matamda masa amata oina ui sarang adu table globe kumna ekisis anida pairap yandana thami mafam adugi floor adu yamna nali normal floor oide sui tek ama nambada floor ama changki floor ama thorai leimaiga thangnariba stingi bar sing plastic coated loina tawi bar sing du computer gi matengna kunghanba amadi lalanba yai ka adu air conditioning thina tawi solar panba konjin ani ahumdagi kapthorokpa isingna chamthok sengtokpa yai loibaga hita thajanduna kanghanbagi thabaksu matomda tawi tarakpa amot akai yauraba leimaidu changkhraga atopa amana amuk mahut chilawi
ꯌꯥꯝꯅ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯑꯣꯏꯕ ꯃꯑꯣꯡꯅꯤ꯫ ꯕꯥꯕꯨꯖꯤꯅ ꯃꯁꯤꯕꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯄꯁꯨꯗꯥ ꯇꯧꯍꯜꯂꯤ꯫ ꯄꯟꯗꯤꯠꯖꯤ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯗꯨꯅ ꯒꯪꯒꯥꯖꯟ ꯈꯤꯛꯂꯤ꯫ ꯊꯃꯣꯏꯅꯨꯡꯗ ꯋꯥꯍꯪ ꯂꯤꯁꯤꯡ ꯂꯤꯁꯤꯡꯅ ꯐꯨꯡꯀꯠꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯁꯥꯡꯂꯕ ꯆꯍꯤ ꯀꯨꯟꯃꯨꯛ ꯂꯣꯏꯅꯔꯛꯂꯕ ꯁꯥꯙꯨ ꯕꯥꯕꯨꯖꯤ ꯑꯁꯤꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥ, ꯈꯜꯂꯤꯕ ꯋꯥꯈꯜ, ꯆꯠꯂꯤꯕ ꯁꯥꯖꯠ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯕ ꯃꯤꯅꯧ ꯑꯃꯒꯨꯝ ꯉꯁꯤꯗꯤ ꯄꯟꯗꯤꯠꯖꯤꯅ ꯕꯥꯕꯨꯖꯤꯕꯨ ꯎꯔꯛꯏ꯫ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯌꯥꯝꯅ ꯋꯥꯅ ꯅꯥꯍꯩꯔꯛꯄ ꯑꯁꯣꯟꯕ ꯃꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯛꯂꯦ꯫ ꯄꯟꯗꯤꯠꯖꯤ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯆꯞ ꯂꯦꯞꯂꯦ꯫ ꯒꯪꯒꯥꯖꯟ ꯈꯤꯛꯂꯝꯕ ꯃꯈꯨꯠ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ꯫ ꯃꯥꯅꯤ, ꯃꯤꯑꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯋꯥꯔꯕ ꯃꯤꯑꯣꯏꯕꯒꯤ ꯅꯥꯍꯦꯈꯣꯟꯅꯤ꯫ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯇꯥꯔꯤ꯫ ꯄꯟꯗꯤꯠꯖꯤ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯂꯦ, ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯇꯤꯡꯊꯧ ꯃꯇꯣꯜ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯀꯔꯤ ꯇꯧꯔꯦ ꯄꯟꯗꯤꯠꯖꯤ? ꯁꯛꯄ ꯁꯣꯟꯕ ꯂꯦꯞꯂꯕꯗꯤ? ꯄꯟꯗꯤꯠꯖꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯍꯪꯂꯛꯏ, ꯀꯔꯤꯅꯣ ꯕꯥꯕꯨꯖꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯣ? ꯀꯤꯔꯕ꯭ꯔꯥ ꯄꯟꯗꯤꯠꯖꯤ? ꯀꯤꯒꯅꯨ, ꯈꯣꯟꯖꯦꯜ ꯑꯁꯦ ꯑꯩꯍꯥꯛꯅ ꯁꯥꯡꯂꯕ ꯆꯍꯤ ꯀꯨꯟꯊ꯭ꯔꯥꯁꯤ ꯇꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯥ ꯑꯁꯤ ꯃꯥꯒꯤꯗꯃꯛ ꯅꯧꯅ ꯁꯥꯕꯤꯕꯅꯤ꯫ ꯂꯩꯔꯤꯕ ꯁꯔꯪ ꯑꯁꯤꯁꯨ ꯃꯥꯒꯤꯅꯤ꯫ ꯑꯣ, ꯁꯔꯪ ꯑꯁꯤꯁꯨ ꯃꯥꯒꯤꯅꯤ꯫ ꯄꯟꯗꯤꯠꯖꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯂꯛꯏ꯫ ꯃꯈꯥ ꯇꯥꯔꯛꯏ, ꯕꯤꯁꯅꯨ ꯕꯤꯁꯅꯨ, ꯃꯥꯕꯨ ꯕꯥꯕꯨꯖꯤꯗ ꯀꯌꯥꯝ ꯆꯥꯎꯔꯕ ꯃꯔꯥꯜ ꯂꯪꯖꯈꯤꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯨꯟꯊ꯭ꯔꯥ ꯃꯥꯕꯨ ꯀꯩꯁꯨꯝꯁꯪꯁꯤꯗ ꯊꯝꯕꯤꯔꯛꯂꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯃꯤꯑꯣꯏꯕꯅ ꯑꯃꯨꯛꯇ ꯐꯪꯗ꯭ꯔꯤꯕ ꯃꯈꯜꯒꯤ ꯗꯟꯗꯤ ꯑꯁꯤ ꯃꯉꯣꯟꯗ ꯀꯌꯥ ꯀꯨꯏꯅꯃꯛ ꯄꯤꯕꯤꯈꯤꯒꯗꯧꯔꯤꯕ? ꯄꯟꯗꯤꯠꯖꯤꯅ ꯌꯥꯝꯅ ꯋꯥꯔꯧꯅ ꯕꯥꯕꯨꯖꯤꯗ ꯌꯦꯡꯂꯛꯏ꯫ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯕꯥꯕꯨꯖꯤꯗꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯑꯁꯥꯕ ꯃꯤꯠꯀꯤ ꯄꯤꯅ ꯂꯨꯞꯂꯝꯂꯦ꯫ ꯐꯩꯖꯣꯝ ꯐꯤꯖꯤ ꯂꯧꯈꯠꯇꯨꯅ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯆꯤꯡꯖꯦꯜ ꯂꯣꯏꯕ ꯐꯥꯎꯕꯅꯤ꯫ ꯅꯠꯇꯦ ꯅꯠꯇꯦ ꯕꯥꯕꯨꯖꯤ, ꯃꯗꯨ ꯑꯆꯧꯕ ꯄꯥꯞ ꯂꯪꯁꯤꯟꯖꯕꯅꯤ꯫ ꯃꯥꯕꯨ ꯊꯨꯅꯃꯛ ꯃꯅꯤꯡ ꯇꯝꯍꯟꯕꯤꯈꯣ꯫ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯂꯤꯕꯅꯤ ꯃꯗꯨ꯫ ꯑꯗꯨꯕꯨ ꯄꯟꯗꯤꯠꯖꯤ, ꯃꯗꯨꯗ ꯑꯩꯒꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤꯕ? ꯂꯥꯎ ꯆꯪꯁꯤ, ꯌꯦꯡꯉꯨ ꯂꯥꯎ ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯉꯥꯁꯨꯕ ꯐ꯭ꯂꯣꯔꯗ ꯀꯨꯝꯊꯔꯛꯇꯨꯅ ꯑꯆꯧꯕ ꯀꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯨ ꯕꯥꯕꯨꯖꯤꯅ ꯍꯥꯡꯗꯣꯛꯏ꯫ ꯑꯌꯥꯛꯄ ꯅꯝꯊꯤꯔꯕ ꯃꯅꯝ ꯃꯍꯥꯁꯨ ꯄꯟꯗꯤꯠꯖꯤꯒꯤ ꯅꯥꯇꯣꯟꯗ ꯄꯨꯡ ꯂꯥꯎꯅ ꯐꯥꯎꯔꯛꯈꯤ꯫ ꯅꯥꯍꯦꯈꯣꯟ ꯑꯗꯨ ꯍꯧꯅ ꯇꯥꯔꯛꯈꯤ꯫ ꯑꯣ, ꯀꯔꯤꯅꯣ? ꯆꯥꯎꯔꯕ ꯌꯣꯠꯀꯤ ꯀꯣꯂꯤꯡ ꯆꯥꯔꯕ ꯁꯔꯪ ꯃꯅꯨꯡꯗ ꯃꯐꯤ ꯃꯔꯣꯟ ꯑꯃꯠꯇ ꯄꯛꯇꯕ, ꯈꯪꯐꯝ ꯈꯪꯗꯅ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤꯕ ꯖꯤꯕ ꯑꯁꯤꯕꯨ? ꯃꯈꯣꯡ ꯃꯈꯨꯠ ꯑꯃꯠꯇ ꯄꯥꯟꯗꯦ, ꯃꯁꯝ ꯃꯅꯥ ꯖꯇꯥ ꯇꯥꯔꯦ, ꯃꯃꯥꯏ ꯃꯃꯤꯠ ꯑꯃꯣꯠ ꯑꯀꯥꯏꯅ ꯄꯨꯡꯇꯩ ꯇꯩꯔꯦ, ꯂꯩꯃꯥꯏ ꯑꯗꯣ ꯑꯃꯥꯡ ꯑꯁꯣꯏꯇꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ, ꯀꯥ ꯑꯗꯨ ꯁꯥꯌꯣꯛꯁꯪꯒꯨꯝ ꯃꯅꯝ ꯃꯍꯥ ꯆꯦꯜꯂꯦ꯫ ꯃꯇꯝ ꯈꯨꯗꯤꯡ ꯖꯤꯕ ꯑꯗꯨꯅ ꯈꯪꯐꯝ ꯈꯪꯗꯅ ꯁꯔꯪ ꯃꯅꯨꯡ ꯑꯗꯨꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯔꯩ꯫ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯌꯦꯡꯂꯤ ꯍꯥꯏꯕ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯪꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯥꯒꯤ ꯈꯟꯅꯅꯕꯒꯤ ꯁꯛꯇꯤ ꯀꯔꯤꯁꯨ ꯂꯩꯇꯕꯒꯨꯝꯃꯤ꯫ ꯕꯥꯕꯨꯖꯤꯅ ꯇꯞꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯂꯦ꯫ ꯐꯝꯐꯝ ꯀꯥꯗ ꯐꯝꯃꯤꯟꯅꯔꯕ ꯇꯨꯡꯗ, ꯕꯥꯕꯨꯖꯤ, ꯃꯍꯥꯛꯁꯤꯕꯨ ꯀꯅꯥꯅꯣ? ꯀꯔꯝꯅ ꯐꯤꯕꯝꯁꯤ ꯑꯣꯏꯈ꯭ꯔꯤꯕꯅꯣ? ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯕꯥꯕꯨꯖꯤꯅ ꯌꯥꯝꯅ ꯌꯥꯡꯅ ꯈꯨꯝꯂꯛꯏ꯫ ꯃꯈꯥ ꯇꯥꯔꯛꯏ, ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇꯨꯗ ꯃꯃꯥꯗꯨꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯑꯗꯨꯃꯛ ꯇꯥꯏꯕꯪꯄꯥꯟꯁꯤ ꯊꯥꯗꯣꯛꯂꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯕꯥꯕꯨꯖꯤ ꯋꯥ ꯉꯥꯡꯕ ꯂꯦꯞꯈ꯭ꯔꯦ꯫ ꯐꯩꯖꯣꯝ ꯐꯤꯖꯤꯅ ꯇꯠꯇꯅ ꯇꯥꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤ ꯇꯩꯊꯣꯛꯂꯤ꯫ ꯕꯥꯕꯨꯖꯤ, ꯀꯔꯤꯒꯤꯗꯃꯛ ꯃꯥꯕꯨ ꯑꯁꯨꯝꯅ ꯊꯝꯕꯤꯔꯤꯕꯅꯣ? ꯄꯟꯗꯤꯠꯖꯤꯅ ꯈꯧꯔꯥꯡꯅ ꯍꯪꯈꯤ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ? ꯕꯥꯕꯨꯖꯤꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯈꯤ, ꯃꯍꯥꯛꯀꯤ ꯁꯦꯕꯥ ꯑꯩ ꯅꯠꯇꯅ ꯀꯅꯥꯅ ꯇꯧꯕꯤꯒꯅꯤ? ꯃꯤꯔꯣꯟ ꯇꯥꯕꯁꯨ ꯅꯠꯇ, ꯍꯥꯏꯅ ꯇꯥꯟꯅꯕꯁꯨ ꯌꯥꯗ, ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯠ ꯀꯥꯡꯂꯛꯂꯕꯗꯤ ꯁꯔꯪꯒꯤ ꯌꯣꯠ ꯐꯥꯎꯕ ꯆꯦꯛꯂꯛꯂꯤꯕꯅꯤ꯫ ꯃꯃꯤꯠ ꯃꯅꯥ ꯃꯩꯕꯨꯟꯒꯨꯝꯅ ꯂꯪꯈꯠꯂꯛꯏ꯫ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯄꯤꯖ ꯄꯤꯊꯛꯄ, ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛꯄ, ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯆꯪꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯑꯋꯥꯕ ꯄꯟꯗꯤꯠꯖꯤ꯫ ꯎꯔꯦꯗꯅ ꯀꯥ ꯑꯗꯨ ꯄꯟꯗꯤꯠꯖꯤ? ꯉꯁꯥꯏꯗ ꯇꯔꯨ ꯇꯔꯨ ꯁꯦꯡꯗꯣꯛꯂꯝꯕꯅꯤ, ꯍꯧꯖꯤꯛꯅ ꯀꯌꯥꯗ ꯃꯣꯠꯂꯝꯂꯕ, ꯃꯅꯝ ꯃꯍꯥ ꯆꯦꯜꯂꯝꯂꯕ꯫
ꯑꯗꯨꯒꯤꯗꯃꯛ ꯑꯅꯧꯕ ꯀꯥ ꯑꯁꯤꯃ ꯃꯄꯥꯟꯗꯒꯤ ꯏꯟꯖꯤꯅꯤꯌꯔ ꯀꯧꯗꯨꯅ ꯁꯦꯝꯍꯟꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯃꯥꯒꯤꯗꯃꯛ ꯌꯦꯡꯁꯤꯟꯕꯤꯅꯕ ꯗꯥꯛꯇꯔ ꯑꯃ, ꯅꯔꯁ ꯑꯃ, ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯅꯕ ꯃꯤ ꯑꯃꯁꯨ ꯊꯝꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯨꯏꯔꯦ ꯂꯥꯛꯈꯤꯗꯕ꯫ ꯄꯟꯗꯤꯠꯖꯤꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥ ꯈꯪꯍꯧꯗꯅ ꯃꯄꯥꯟ ꯊꯣꯔꯛꯈꯤ꯫ ꯕꯥꯕꯨꯖꯤꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯄꯥꯞ ꯀꯌꯥꯃꯨꯛ ꯂꯪꯁꯤꯟꯖꯔꯝꯕ ꯌꯥꯏ, ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ ꯑꯋꯥꯕꯁꯤ ꯐꯪꯂꯔꯤꯕꯅꯤ꯫ ꯕꯥꯕꯨꯖꯤ ꯋꯥꯐꯝꯗꯨꯗ ꯃꯔꯥꯟ ꯌꯥꯖꯔꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯑꯆꯨꯝꯕꯅꯤ ꯄꯟꯗꯤꯠꯖꯤ, ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯤꯟꯖꯔꯨꯕꯅꯤ꯫ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛ ꯅꯠꯇꯦ, ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗꯅꯤ꯫ ꯑꯗꯨꯅ ꯑꯋꯥꯕꯁꯤ ꯏꯊꯟꯇ ꯄꯨꯗꯨꯅ ꯑꯩꯁꯨ ꯁꯤꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯄꯥꯕꯨꯡ ꯗꯨꯔꯒꯥ ꯄ꯭ꯔꯁꯥꯗꯅ ꯏꯇꯣꯝꯇꯃꯛ ꯄꯣꯛꯄꯤꯔꯝꯃꯤ꯫ ꯏꯈꯨꯔꯥ ꯙꯔꯃ ꯄ꯭ꯔꯁꯥꯗꯅꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇꯃꯛ ꯄꯣꯛꯄꯤꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯈꯨꯔꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯗꯨꯅ ꯆꯠꯄ ꯈꯣꯠꯄ ꯀꯔꯤꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯍꯜ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ, ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ, ꯄꯨꯟꯅ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯩ꯫ ꯂꯥꯟ ꯍꯟꯖꯤꯜꯂꯛꯄꯗ ꯏꯈꯨꯔꯥꯗꯨꯅ ꯁꯤꯕ ꯆꯪꯕ ꯀꯤꯗꯨꯅ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯈꯣꯝꯖꯤꯜꯍꯧꯔꯒ ꯕꯕꯥꯒ ꯃꯕꯥꯅꯤ ꯁꯍꯔꯁꯤꯗ ꯕꯔꯥꯗ ꯗꯨꯀꯥꯟ ꯑꯃ ꯂꯧꯈꯤ꯫ ꯗꯨꯀꯥꯟ ꯑꯗꯨ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟꯃꯛꯇꯗꯅꯤ, ꯉꯁꯤꯗꯤ ꯂꯩꯇ꯭ꯔꯦ꯫ ꯑꯍꯜ ꯑꯅꯤꯒꯤ ꯐꯤꯔꯥꯟ ꯃꯃꯥꯏ ꯆꯣꯡꯈꯠꯂꯛꯄ ꯃꯇꯥꯡ ꯊꯣꯛꯂꯨꯕꯅꯔ ꯏꯃꯥ ꯏꯕꯦꯝꯃ ꯂꯛꯈꯤꯃꯤꯅ ꯌꯨꯝꯗꯨꯗ ꯚꯟ ꯇꯔꯥ ꯑꯣꯏꯕꯤꯔꯔꯦ꯫ ꯑꯉꯛꯄ ꯐꯪꯅ ꯁꯦꯜ ꯄꯥꯏꯔꯦ꯫ ꯑꯩꯕꯨꯁꯨ ꯅꯧꯅ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇꯁꯨ ꯎꯖꯕ ꯐꯪꯈꯤꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯉꯛꯄ ꯑꯀꯤꯕ ꯂꯥꯏꯆꯠ ꯑꯃ ꯂꯥꯛꯈꯤ꯫ ꯏꯅꯥꯎ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯅꯠꯇꯅ ꯑꯇꯩ ꯂꯣꯏꯅ ꯂꯥꯏꯆꯠꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯍꯜ ꯑꯅꯤꯅ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯏꯅꯥꯎ ꯅꯨꯄꯥꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯅꯤꯇꯒꯤ ꯑꯣꯏꯍꯧꯔꯦ꯫ ꯃꯗꯨꯕꯨ ꯃꯥꯡꯗꯅꯕ ꯍꯣꯠꯅꯕ, ꯆꯥꯎꯈꯠꯅꯅꯕ ꯌꯣꯛꯈꯠꯄ, ꯄꯨꯝꯕ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯍꯧꯔꯦ꯫ ꯑꯩꯍꯥꯛ ꯃꯇꯝ ꯈꯨꯗꯤꯡ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯦ꯫ ꯅꯣꯡꯃ ꯏꯅꯥꯎꯅꯨꯄꯥ ꯁꯥꯟꯇꯤ ꯄ꯭ꯔꯁꯥꯗꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯈꯤ꯫ ꯗꯗꯥ, ꯑꯩꯍꯥꯛ ꯍꯛꯆꯥꯡ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯂꯟ ꯊꯨꯝ ꯀꯔꯤꯁꯨ ꯀꯜꯂꯛꯇ꯭ꯔꯦ꯫ ꯌꯥꯔꯕꯗꯤ ꯑꯩꯕꯨ ꯃꯄꯥꯟꯗ ꯄꯨꯕꯤꯔꯒ ꯑꯃꯨꯛꯇ ꯂꯥꯌꯦꯡꯕꯤꯌꯨ꯫ ꯍꯣꯏ, ꯌꯦꯡꯁꯤ, ꯑꯗꯨꯕꯨ ꯃꯥꯏꯕ ꯗꯥꯛꯇꯔꯅꯗꯤ ꯐꯕ ꯉꯝꯂꯔꯣꯏ, ꯄꯨꯟꯁꯤ ꯀꯣꯟꯅꯔꯒꯗꯕ ꯂꯥꯏꯅꯥꯅꯤ ꯍꯥꯏꯅ ꯈꯨꯠ ꯊꯥꯔꯝꯂꯦ꯫ ꯆꯠꯂꯨꯔꯒ ꯁꯦꯜꯇꯃꯛ ꯇꯤꯡ, ꯃꯇꯝꯇꯃꯛ ꯃꯥꯡ, ꯀꯥꯟꯅꯔꯔꯣꯏꯗ ꯈꯜꯂꯤꯕꯅꯤ ꯏꯌꯥꯝꯕꯅ꯫ ꯈꯔꯅꯤꯒꯤ ꯇꯨꯡ ꯅꯣꯡꯃ ꯃꯥꯅ, ꯗꯗꯥ, ꯏꯄꯟ ꯑꯃꯗꯤ ꯕꯕꯥꯅ ꯊꯝꯕꯤꯔꯝꯕ ꯁꯦꯟꯐꯝ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯀꯌꯥ ꯊꯨꯡꯂꯕꯒꯦ? ꯀꯌꯥꯕꯨ ꯌꯥꯝꯒꯅꯤ, ꯑꯩꯈꯣꯏ ꯑꯃꯃꯝꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯌꯥꯡꯈꯩ, ꯇꯁꯦꯡꯕꯗꯤ ꯂꯥꯛ ꯃꯉꯥꯏꯗꯅ꯫ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝꯅꯤ ꯗꯗꯥ, ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯂꯤꯁꯤꯡ 25ꯗꯪ ꯄꯤꯕꯤꯌꯨ꯫ ꯂꯦꯝꯍꯧꯔꯤꯕ 25ꯗꯨꯅ ꯑꯩꯒꯨꯝꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯆꯪꯖꯐꯝ, ꯂꯥꯌꯦꯡꯁꯪ ꯑꯃꯔ ꯅꯠꯇ꯭ꯔꯒ ꯙꯔꯃꯁꯥꯂꯥ ꯑꯃꯔ ꯁꯥꯗꯨꯅ ꯀꯠꯊꯣꯛꯄꯤꯌꯨ꯫ ꯑꯩꯍꯥꯛꯇꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯗꯤꯜꯂꯤꯗ ꯏꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯒꯦ꯫ ꯑꯩ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ꯫ ꯍꯣꯏ, ꯅꯪꯅꯕꯨ ꯃꯗꯨ ꯄꯥꯝꯂꯕꯗꯤ ꯁꯤꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯍꯤꯡ ꯑꯗꯨ ꯑꯩꯍꯥꯛ ꯇꯨꯝꯊꯕ ꯁꯨꯡꯌꯥꯃꯛ ꯌꯥꯔꯝꯗꯦ꯫ ꯏꯉꯥꯒꯤ ꯅꯣꯡꯅ ꯑꯔꯠꯄ ꯂꯩꯇꯅ ꯑꯣꯔꯣ ꯍꯩꯊꯔꯤ꯫ ꯁꯍꯔꯒꯤ ꯇꯨꯔꯦꯜ ꯄꯨꯝꯕ ꯏꯃꯥꯏ ꯆꯣꯜꯂꯦ꯫ ꯈꯨꯗꯣꯡꯊꯤꯕ ꯆꯥꯡꯗꯒꯤ ꯌꯥꯝꯅ ꯋꯥꯡꯈꯠꯅ ꯆꯦꯟꯈꯠꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯤ ꯑꯔꯠꯄ ꯂꯩꯇꯅ ꯑꯔꯪꯕ ꯑꯌꯥꯛꯄ ꯅꯣꯡꯊꯥꯡꯒ ꯂꯣꯏꯅꯅ ꯈꯥꯛꯇꯨꯅ ꯂꯥꯎꯗꯨꯅ ꯈꯣꯡꯗꯨꯅ ꯑꯗꯨꯃꯛ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯂꯦꯞꯄ ꯅꯥꯏꯗꯅ ꯆꯨꯊꯔꯛꯂꯤ꯫ ꯑꯩꯍꯥꯛ ꯋꯥꯈꯜꯗ ꯎꯪꯗꯨꯅ ꯄꯨꯔꯤ, ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯁꯤꯕꯨ ꯇꯔꯥꯏꯅ ꯄꯤꯊꯣꯛꯈꯤꯒꯗ꯭ꯔꯥ? ꯃꯥꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯂꯥꯌꯦꯡꯁꯪ ꯅꯠꯇ꯭ꯔꯒ ꯙꯔꯃꯁꯥꯂꯥ ꯀꯠꯇꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯇꯥꯏ? ꯃꯥꯕꯨ ꯍꯥꯠꯄꯗꯤ? ꯁꯨꯛꯁꯨꯅ ꯃꯝꯂꯕ ꯏꯉꯥꯒꯤ ꯊꯥꯁꯤꯒꯤ ꯑꯍꯤꯡ, ꯂꯥꯎ ꯈꯣꯡꯂꯤꯕ ꯅꯣꯡꯊꯥꯡꯒꯤ ꯃꯈꯣꯟ ꯃꯔꯛꯁꯤꯗ ꯏꯔꯣꯏꯅꯅ ꯃꯄꯥꯡꯒꯜ ꯁꯣꯜꯂꯕ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯀꯜꯂꯕ ꯈꯨꯕꯥꯝ ꯑꯅꯤꯁꯤꯅ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯄꯗ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯣꯏ꯫ ꯑꯐꯪꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯃꯕꯨꯛ ꯄꯦꯟꯅ ꯌꯣꯠꯂꯒꯦ ꯍꯥꯏꯅ ꯚꯩꯔꯤꯕꯤ ꯀꯂꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯥꯎꯅ ꯈꯣꯡꯅ ꯃꯨꯅ ꯃꯔꯩ ꯇꯥꯅ ꯃꯍꯨ ꯄꯨꯔꯕ ꯂꯤꯟꯒꯨꯝ ꯆꯦꯜꯂꯤꯕ ꯉꯥꯎꯔꯕ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯒꯤ ꯏꯆꯦꯜꯗ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯂꯒ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯊꯥꯗꯈꯤꯕꯗ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯊꯤꯕ ꯐꯪꯂꯔꯣꯏ꯫ ꯏꯁ, ꯊꯕꯛ ꯑꯗꯨꯕꯨ ꯑꯍꯤꯡꯗꯨꯃꯛꯇꯗ ꯑꯩꯅ ꯀꯔꯝꯅ ꯄꯥꯡꯊꯣꯛꯈꯤ? ꯑꯩ ꯀꯔꯤꯃꯇ ꯅꯤꯡꯁꯤꯡꯈꯤꯗꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯁꯍꯔ ꯑꯁꯤ ꯁꯦꯒꯥꯛ ꯀꯥꯏꯅ ꯄꯥꯎ ꯇꯥꯅꯔꯛꯈꯤ꯫ ꯁꯥꯟꯇꯤ ꯄ꯭ꯔꯁꯥꯗ ꯃꯁꯥꯒꯤ ꯃꯔꯥꯏ ꯊꯨꯡꯅ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯁꯥ ꯃꯇꯣꯝꯗ ꯏꯁꯤꯡꯗ ꯆꯣꯡꯊꯖꯗꯨꯅ
सिजखरे अदुबु मियामनादि चिंगनखी अइबु फादुना विचार तौखी मतम खरा जेल थमजिनखी सेलगी मयाइना अइबु कयाम कुइना थंबा ngamlugani अदुमक थोरखी अदुगी मतुंग था खरा लैरगा अइगी नुपी यामना थाददना गर्भवती ओइख्रे अयाक कयादा नुंगाइरबा पुंसी असिदा इपागी इपुगी सागैगी दरा मुरनबा हाइबदु इहाक थक्तगी ओहेरगनी खलुदना वारंबा खिबिकतु कोखरे सेल यामना तोंखी ngasi aina lairiba jum asi matamduda supnagi lupa 10,000 da laikhibani tha kharagi matungda taibangpan phawle aigi phijigi manidu mak ado atai kanasu nate panditji sarung manungggi jiba asini mabu pupibasu laikhidrabanina matang khara lairaga ram dularibu aina luhongduna amuk lauki mana pokum masaduni haujik dili da lairik tamliba Pandit Jina angang oringaida lairik tambikhiba ai ningsingle ngasi ju Pandit Ji aigi maraibak thiraba leng otpa ngamjadraba inaw aduna magi siramdagi pungphamda hairamba waising aibu hatpigano dada aibu amukta hinganbikho aihak lanthum kari sumi haude ipap jelaba aigi tolaba thawai simatangdi magi punsi chingjel loiba phawbadangdi hinganbikho aibu kanbiyune aibu hatpigano dada ai hojik karigumba aina sikhiba thoklaba aigi icha sigi maraiba kari ohewgadaba manawgi makutta lan pambadagi magsu aigi ikutta inauduna wana mathwai thakibagum thakhigadra mi paiba pokle ai yamna khoirangi panditji ai yamna wai ai karisu santi phangba ngamde aina isora khurumjai aina hinglingai matamda magi punsi chingjel lujakhiba babuji phajom phijina mapi taithokna chanana hik kapki matang asida ai wari macha silusinjare khwai punamakpu thagatsari